आकाशवाणी इम्फाल ngangbong nganthoi pau pajari ahanbada maru oiba pau Rajapal Anusuya Wikega DGP Rajiv Singh amadi Security Advisor Kuldip Singh ngarang unaduna Manipur gi security gi matang da wa khanakhre Jiribam ga tainaba Tamenglong jila gi Faitol village ki singsang da ain kaina saramba bunker taruk security force na thugai khre amasung tara suba malem gi yoga numit ngasi paksana pangthoknari Rajapal Anusuya Wikega Rajya Director General of Police Rajiv Singh ngarang Imphal gi Raj Bhavan da unaduna Manipur gi security gi matang da wa khanakhre mifam adu da DGP na Jiribam jila da thokiba thodok gi matang da Rajapal da paudam khiba ga loinana hojik phawba da jila asigi damak Central Force ga loinana Rajya Police na lokhaliba thabak thorom singi matang da paudam khi Rajapal na su DGP da Manipur gi miyam amadi miyam gi lanthum sing section ngak na ba khanghan khiba ga loinana Manipur miyam gi lifeline oiriba National Highway anida pamdaba thodok thoktana ba kan ba section thorang lokana ba wafam thamki Rajapal na makhata na DGP da hingsa gi thabakta sena ba khudingma ki mathakta kan ba thabak lokhatna ba khanghan khiba ga loinana Kangpokpi Tengnopal Churachandpur amadi atai tampak ki jila singda lokhatpham thokpa security gi section thorang sing lokhatna ba khanghan ki aduga Jiribam gi thodok aduna lanjenari ba singi pangba yaba mateng pangna ba wafam khanghan ki amaromda Rajapal ga Security Advisor Kuldip Singh ga sungarang Raj Bhavan da unaduna Rajya sigi oiriba security gi matang da maru oina Jiribam jila gi lokhaliba security gi section thorang sing gi matang da khanakhi Sri Kuldip na Rajapal da Jiribam da pamdaba thodok thokthana ba security gi section thorang lokhatle pamdaba thodok thorok pa yai haiba mafam singda ahen ba security force thamduna section thorang lokhatli haiba wafam thamki Rajapal na Rajya sigi santi raksa gi phibam phagatna ba lokhatpham thokpa thabak lokhatlu haiba wafam security advisor da khanghan khi Jiribam ga tainaba Tamenglong jila gi Faitol village ki singsang da ain kaina saramba bunker taruk security force na thugai khre Manipur Police Control Room na thokpa cherol mana hai Manipur gi hauji oiriba phibam asi hena phagat hanabagi damak security force na akan ba section thorang leptana lokhatli Irang tokan ba amadi singa tainaba mafam singda thiba humbagi thabak leptana sathari Serol sina makhata na hai ahan ba Manipur Rifles Battalion headquarter da Indian Army thamduna anoba bunker sing sajile amadi masida sangthok sangsinda athingba kya leire haina social media da sandokliba asi aranba wafamni hairiba bunker sing asi battalion asigi hanadagi leiba bunker sing ni battalion asigi main gate ta hanadagi hauna akhanaba rank ki officer sing natana mi atai sangbada athingba thamduna lakpani National Highway number 37 Imphal Jiribam lambi da potsai puba gari marfudra humdoi amadi National Highway number 2 Imphal Dimapur lambi da potsai puba gari chani marfumathoi security ga akan ba section thoranga loina na Imphal lum da sanglakre haina sucherol asina makhatari Jiribam Municipal Council na konba mafam singda ngasigi oina ayuk pung 8 dagi nungthil pung 1:30 phawba curfew komthokli adumoina mag hariba matam asigi manungda mi punba wakan mi phamba amasung relina singba chatpadi yaroi Hiangthang Lairembi imagi mandir tha asigi kunmanga lebak pokpa numita hanglagani haina Hiangthang Lairembi Development Seva Committee gi maikaidagi khanghalli Senapati jila da sak thongnaba gas phanglaktabaga mari leinana phamkhiba punba mifamna LPG gas phanghana ba warep lawkhre aikhoigi Senapati Paumina hai tha asigi 12 amadi 13 da kuki khulai paiba singna Senapati Gas Agency singi LPG puba truck driver singbu faraga sel gi demand tawrakhibani masidagi jila asida sak thongnaba gas asi phanglaktabani tungda Senapati District Students Association amadi KSO Sadar Hills yauna Senapati amadi Kangpokpi jila gi gas agency singi association singi mifama mapangthoklaba tungda hairiba thongsing asi amu hana satha halaroi haina KSO Sadar Hills na thajaba pikhi loinana Senapati District Students Association na so LPG truck driver sing aso angam thoktana bukhona gani haina thajaba pikhi Bisnupur jila gi Kangsoibi mapal da sathariba ahanba rajya thaki Lairenjam Sana Tombi Leima Memorial Football Tournament English ngani kunmari gi ngarang sanakiba match da KNK FC Kaibulna Legend FC Moirangbu Panjal ahuma madad hoikhre tabiriba pawse akasbani Imphal dagini Tara suba malem gi yoga numit ngasi paksana pangthoknari kumsi sahi gi palan thoram asigi wakhalondi Yoga for Self and Society haibasini United Nations General Assembly gi 68 suba session da Pradhan Mantri Narendra Modi na prastab tawbadagi
Numit asi United Nations na International Day of Yoga haina palan tawba horakhibani. Numit asiga mari lenana Mukhyamantri Nongthomam Birena Raija sigi miyamda paujal pirakli. Mukhyamantri na hai Malemgi lebak kya da yoga bu hena pamna hanaba amasung miyoy kya gi punsida yoga numit khudingi sana hanaba pandamda palan tharamasi pangthokpani. Yoga na haksang phana amasung haujiki matamda thengnariba pungning wakhal langtaknaba kokhanbada sauna mateng oiri. Amaromda numit asiga mari lenana Assam Rifles na tha amasumna yoga awareness drive ama pangthokre. Information and Broadcasting Mantraloy gi Central Bureau of Communication Field Office Sandel Imphal region sinduna Sandel jila gi Kaithel Manbi Community Hall dang asi malemgi yoga numit pangthokre. Delhi gi court amana Mukhyamantri Arvind Kejriwal bungarang bel pikre. Sri Kejriwal lupa lakh amagi bel bond piraba matungda hayeng Tihar jail dagi thorokpa yaragani. Delhi liquor policy case kamari lenana Enforcement Directorate na Sri Kejriwal bu haukiba March 18 da fakhibani. Lok Sabha mikal gi yenglaga me tha da Supreme Court na mahak pu interim bail pikhi madugi tungda tha asigi anida mahak amuhana surrender tawkhibani. Ngasi phongba pauche singi maroiba pausingi da mak haujik waikhom Chitradhani leire Chitradhani Thaga charingan thoi Pokna famda Central Armed Police Force CAPF company yankhai thamnaba mafam lauthokre lupa koti yankhai taruk hena changna security singna legadaba mafam sing semgat kadawri haina ahan ba headline tawri Sangai Express Manipuri da mai thaba su lepte police ta kapsilak pa su lepte Jiribam da security ki checkpoint mai tharaga commando ga kapna khre kangpokpi da truck mai tha khre haina photo ga konana banner headline tawri Huyelan Pauda, Manipur su Jammu and Kashmir olakadawri bra haiba color headline asigi makhada Central Forcing paktak nana deploy tawnaba honarakpagi mayokta mahairoi sing amasung miyam horakre singjamai PS ta lainaba lakiba CRPF ki sing maira paibi sing na thatlaga halankre haina ahan ba headline tawri Manipur News ta Justice P naba hotnabada Supreme Power oiramba Judge Singh Kanglup ki irang na sakti yaudre thawai hingnaba paramilitary force ki camp ta khabar tharaga tumki polythene bag ta chakcha ki haiba Judge Lankhan Pau Ton Singh gi wafam anchor kalam da phongli sana leibak ta Myanmar dagi mitop changlakpagi wafam India na UN da pukhatkre mitop singna transnational crime chathaduna India da chawna singnarakle haina ani shuba headline tawri Imphal Free Press ta Jiribam jila da AR amadi State Police na flag march at krehain ahan headline tawri Ichel Express ta June 18 ta CM Delhi da chat kadawri Union Home Minister atai Minister kharasu unaraba yai haina ani shuba headline tawri Naharol gi thodang da mass combing operation chathanaba Central Forcing thungdare Central Force ki company yankhai thamnaba mafam lauthokre haina banner headline tawri Manipur Mail da Cabinet ki Kangbuna Bisnupur Jila da Lanjenaduna Lairiba Mioy Singh Unakre Haina Ahan Headline Tawri Morning Bell da Lanjenaba Mahiroi Singh admission tawnabagi damak panel na thajaba pikre haina ahan balamai da Fongli Sangai Express English edition da Delhi da sabana maram oiraga June 13 dagi hauraga mioy chamaga marfu darani thoi leikhidre haina NGO na claim tawri haiba pawse ani shuba headline tawri People's Chronicle da Leaching na Kuki Women Union Jiribam amadi Tamenglong da open letter ikre haina anchor kalam da Fongli Ganfu Mail da Kulai Paiba Singh na Jiribam jila gi lengang pokpi da leiba police checkpost mai thakre Dimapur tam na lakpa truck kangpokpi jila da mai thakre yumsa kaisa numitasu kangpokpi town da CRPF na sizina baba sama mai thakre haina Fongli Tamenglong Times ta Governor ga DGP amadi security advisor ga unaduna state asi da tangdu leitaba purakna ba khangan kre haina ahan headline tawringan thoi Thagatsari Chitradhani aroibada maroiba paw amukhanna Rajapal Anusuya Uikega, DGP Rajiv Singh amadi Security Advisor Kuldeep Singh ngarang unaduna Manipur gi security gi matangda wa khanakhre. Jiribam ga tainaba Tamenglong jila gi Faitol village ki singsangda ain kaina saramba bunker taruk security force na thugai khre. Amasung tara suba malem gi yoga numit ngasi pak sana pangthoknari. Paulo Jare.